Imes PAODAM yang tabiri basingbo ahan maktada binitana taram noksabagaloyana kurumjari. Hauzik PAODAM asigi maroyo pau pijari. National Constitution Day tharam pangthokre SD demand gi mahuta SD restoration haina onthokpana chungani haina MLA Ramesona haikre. All Manipur Dalit Development Association Kaksing District Branch hangdokre. Manipur Miyam ki damak khanba lengak ama thagat patangai phadre haina Aam Aadmi Party Manipur ki Activity Coordinator na phongdokre. Loyana India B Manipur na USA bu mapan mangada mahiba pikre. Mapunga Paulo Birase. Lamdam asigi Mitai bu SD list ta salhodragadi sahi kunthra gi matungda phuruk asi ka hena sothaduna lehoragani haina Kaksing Kendra gi MLA Ramesona phongdokre. Dalit Sahitya Academy Manipur Sinduna Manipur Press Club da pangthokpa humdraum dei suba National Constitution Day gi thoramda athoiba mitunglengi warol piraduna mahakna hai SD demand haibagi mahutta SD restoration haina onthokpana chungani maramdi phuruk asi hana SD da yauduna leiramlaba amakhakni mahakna hai hauzik phuruk asna sengnariba economic disadvantage na singba kayana matam kharagi matungda nantharakpa matamda phuruk asigi phibam sathiba mawangda mayoknarakpa yai phongdokhi thaurangi matangda mahakna makhata aduna hai India ki constitution na piriba kanabasing lamdam asigi mipung khudingna theminaba ama sangi constitution asibu khanglaba kangbu singna mafam khuding miyambu bhab tanaba awareness na singba kaya pangthoktuna Constitution of India ki significance sandokpa darkar tai phongdokhi ngasi ki tharamadida tongan bahiramda thoido hendona thabak tawriba Dalit worker eminent singda award sing lanthokhi Barki saminda ji karamaina maru ge maside yawriba provision privilege mayam ji akuna karamaina masi khanga kanda kanaba prajagi samaji kanaba lobo yaba kari leboge ji thimina masi akoi punamaki duty ni habloi thamjage. At the very beginning we should not say ST demand committee, we should say ST restoration committee. Maram dekho ji 1931 ana ST list yaw like communities like a home are in tribal list, so why can't be the Maites? This is simply an administrative and political decision. Masi tahudar radi akoi tahudar laiba economic disadvantage in terms of land ownership. Masi mayam si masi nalako matamda koi Manipur si Maitai si minimize or koi porno la have said masi mayam gyan tamina bayam dakar tai. Manipur Pradesh Congress Committee na sinduna Constitution Day palan pangthokpagaloyana seminar ngasi BT Road ta leiba Congress Bhawan da pangthokre. Ngasi tharamadida oibo bisinga CLP leader Manipur Gaikhangam member steering committee AICC amadi K Megasandra Singha president MPCC na thoiba mitunglen akhanaba mitunglen amadi tharama poina saruk yakhibagaloyana former president Singh MPCC MLA Singh ex MP Singh ex MLA Singh PCC office bearer Singh PCC member Singh chief of frontier organization Singh department Singh cell Singhi karmi kyasu saruk yakhi India Constitution asi aikhoigi Gitani Kurani Bible ni haina aikhoi punna laurabadi India da lairiba Manipur da lairiba aikhoi hena nungsinagani haina CLP leader o ibobina phongdokhi rights and duties haina hiramda resource person kana wangangki India na British ki loilam lengak tagi ningkha tamlaw matungda India ki lengak leijaduna lengak lon semjaduna satnaba hokiba numit November 16 po ningsingduna Indian Constitution ki numit thorong ngasi Kaksing Wairi Panjaw Palumda leiba Kha Manipur College Kaksing ki multipurpose hall da pangthokre Kha Manipur College Teachers Welfare Association asiduna reading of the preamble to the Constitution of India haiba theme da pangthokiba thoramaduda
Y Raju Caretaker Principal Kha Manipur College Kakching, Dr. N Subhasandra Associate Professor KMC Kakching amasung S Ingoba Associate Professor KMC Kakching na thoram mapusing oina saruk yaki. Thoram aduda Assistant Professor Satyabrati amadi Associate Professor Dr. M Santi Devi anina luchingduna miyam galoyana Prembat Pathok pagaloyana Kha Manipur College Kakching gi NCC cadets sing na luchingduna miyam punna National Anthem sakduna Indian Constitution numit asibu ikai khumnaba utki. Tungda Preamble Constitution of India gi matangda Kha Manipur College Kakching gi History Department ke Associate Professor Dr. N Somendrajit amasung Political Science Department ke Assistant Professor Suresh Khan anina wangang ki. Amaromda Manipur gi lairiba MLA Minister MP Singna India Constitution ningthina khangna thabak toramlabadi thokleba wathoksin thoklamloi makoina India Constitution ningthina khanglibra haibasi wahang ama oirakli haina Manipur People's Democratic Front MPDF ki Secretary Sapam Samungongna phongdokre. Ngasi Manipur Press Club da MPDF na sinduna India Constitution semduna satnaba haurakibagi humdra suba Constitution Day thoram pangthok pagaloyana Manipur miyamna India Constitution khangnaba wall poster campaign hodokladuna mahakna hai Manipur yauna India da miyamna khallaga thagalakiba mihusing asina Constitution khangna thabak tawduna laklagadi thoningdaba thodok thokloi ing tapna lamdam oiduna miyamgi kudong chadaba sing asi koangani Miyamgi mihusingna Constitution khangna thabak tawba mathau tai miyamna su Bharat ki Sangbidan khangnaba honasi mamangda Manipur State Constitution Act 1947 ningthina khanglamba tarabadi aikhogi khunai manglibasi manglamloi Kabo Valley pitoklamloi Manipur ki integrity da singnariba si leramloi adubu India ki Sangbidan khanglabadi aikhoina tawba yaba yadaba sing khangani amadi aikhogi hak adu matpa yaroi afaba miyamni thabak tawrakadaba adu Khangba ngamgani haiki. Tharamaduda MPDF ki President Hanagi MLA Nodia San Women Wing amadi thomi kya su saruyaki. Implementing Agency Maruena Election Commission of India Ministry of Home Affairs amadi mari lainaba department singi implementing agency singse masina Bharat Samvidhan piriba makoi na tawgadawa duty singse adana tawga matamda koi Bharat se Ram Raja Oidana, Animam, Kenava Laitava, unemployment problem Laitava, Adagi Lupi is an Mahatma Laitava, Adagi Mai is right Laitava, Adumba Kantiyama, Uigani Habisi. Manipur gi mangsilagliba sagol poni asi sizinafam laitabagi mutharakpana sizinafam thiba oina sagol gari sizinaba horakpasi aikhoigi pai pusina yamna wana tasin khomjinduna lakhiba culture da compromise torakpani yelhomi maitegi culture value hantarli thong asna Manipur gi sagol ponibu kanba ngamloi hena mami samtharakigani haina Democratic Students Alliance of Manipur desangi president Laisang Them Lemyanba maitei na thorakpa serol amana hairi serol asna makha taribadi sagol loiriba singda pigidaba incentive sing soidana pibiba sagol thadoktuna wild horse oina leijakhinaba sanctuary sing sangat piba Sagol ki sakta pam sangat piba tongan ba sagol kangjegi amadi polo tournament sing sinbiba haurakliba mahiroi singda akhanana sagol thoba tambiba Mount Manipur Police sangatuna leibak ngakminabagi macha adu hodokpiba sna singbado oina ikai khumnana sinaduna sagol bu ngak senbagi apamba desamda lei masigi mahutta kunmathoi suba sahisa ki technology khamthengna wanglaba matam asida sagol bu minai oina lamdam asigi nat ka chunadaba mawngda sagol tongba sagol gari sagol tonga chana handuna sel talaga sagol yokhakani hairabadi madu taning tamang onaba thawongni haina lojai Manipur gi sagol loiribasina sagol asing asi phawba ngak senduna lakpani masida lengana ahenba sentang thadaduna puning thogat piu sagol yokpa ngamlaktabadagi sagol gari sinaduna sel talaga thakani khanbagi thak yoraglabadina lenga na hena kansenba miyeng sangbinaba desamna lenga ki mapamda haijarakli All Manipur Dalit Development Association Amda Kaksing District Branch hangdokpagi thorama ngasi Kaksing District ki kairak awang lekaida haunabi matungina hangdokre Amda Kaksing District Branch hangdokpagi thoramaduda Dr. T.M. Rajan Ayangba State President Amda na thoiba mitung U Romesh Maitei President Amda Kaksing District na thoramapu Mayengbam Jayanta Wabagai Jila Parishad Moirangthem Sarojini Laima Advisor Amda amasung Y Mairaba Angom UFO Secretary General na akhanda mitung singoina saruk yakhi
Thorong ya thoi mitung oikiba amda ge state president TM Rajan ayang bana phondokibada amda na Manipur da lairiba lairiba miyang yai phanabagidamak thabak thorong kaya paikhalakhi tha khara sigi manungda Manipur da lairiba imungsingda ahongbu mamalda seng phanganaba honari Mahak Masamakna, Minister of State for Development of Northeast Region IC Prime Minister's Office, Personal Public Grievances Persons Atomic Energy and Space, Dr. Jitendraga, Manipuri Lairaba Myoy Singi Maramda Kupna Wari Chanajakre, Wari Chanabaduda Lam Lejadraba Member Singda, Lam Lemna Piduna Patalen Ohenaba, Yung Kai Lejadraba Dalit Ki Myoy Singda, Lemna Yum Charaga Lehenaba Madi, Lemna Mai Sing Pinaba, Lairaba Imung Amada, Masagi Mahiga Sanaba Thakta, Lenga Ki Thaba Ama Pinaba Honabiu, Habina Sing Wapongkaya, Takshin Kiba Laikre, Atubada Tabak Don Tok Pirakani Habagi Tazabakaya Su, Pirakle, Miyamna Su, Amdana Paikalakpa Tabak Sing, Mapung Pana Sogot Piu Pongdoki. PICD Government of Manipur Amadi Center for Women and Girls Technopal Zandel na Puna Kusanuna Sinduna, Single Use Plastic is in a Batoklasi Habagi Amadi, Swas Jal Se Suraksha Campaign Rally Amangasi, Palel Ariba Tongkong Dagi Hoduna, Kopinon Bilef Paubasat Kray, PICD Technopal Executive Engineer Tia Sarat Nalam Taduna, Swas Jal Se Suraksha Banner Amadi, Global Action Month Promotion Children's Environmental Rights China Thaba Banner Makada Satkibanga Sigareli Duda, Mahiroi Singna Air Pollution, Water Pollution Madi, Sab Environment Ga Marilena, Mahiroi Singna Masamasana Ijaba, Black Casting Galoyana, Hiramasiga Marilena, Pangtokiba Mahiroi Singi, Painting Competition Da, Mahiroi Singna Yakiba Lising, Paiba Galoyana, we want clean water, we want plastic free, we want clean air, save the planet, Wall Haiba, Kolau Kayasu Lauki. Nasigareli Duga Marlena, PICD Technopal Executive Engineer Tia Sarat na Pondorakpada, Ngasi Malemda Amot Akai Kiana Ikogi Environment Pirakliba Sai Tiang Singasi, Miyamda Kanganabagi Pandamda Maroina, 2nd October Dagi Hoduna, January Kuntaruk Pauba Satagadoriba, Swas Jal Se Suraksagi Yumtong Kudingda, Karambay Sing Narige Haiba Campaign Amadi, Global Action Manki Manung Chana, Single Use Plastic Mayokda Nasigareli Asi Pangtokpani, Miyana Single Use Plastic Asna, Ikogi Environment Piriba Sai Tiang Singasi, Kangbiduna, Single Use Plastic Sing. Sakhaibagi mahutta mafam jana thambiyu haina appeal torakle Obviously government warning da science mayam lai si utang da mayam awareness mena to jabani no na apoina first jal se suraksha haina apoina nahan 26 October dagi 2nd October dagi 26 January bau chatha daga ba apogi kun kudimakta apoina karam sing scenery ge habedugi adugi su Tawna ngasi giji koi ngasi pangtanji tawjaba releni ngasi gereli du sarwamo oina Global Action Month ki mari lena phondokiba painting competition da makong mathang tarakraba singda certificate singsu yenthokki Miyang gi pukthaliba lobuk sing saye sigi oina sada humdra gi sangda lo loktri phawba lenga na hiramasi gi matangda tumina leisinba laibak thibani Lenga ki tofam thokpa sing tobiyo haina Farmers Joint Action Committee Manipur na lenga ki puning chingsilakli ngasi committee na irawat bawanda pangthokiba historic farmer mass ki anirak shuba anniversary ki thoramda lamdamasi ki lomi amadi lomi lup kaya gi luchingba kaya su saru yakhi pangthokiba thorangi matangda wangang laduna committee ki member oibatanatana loksal ki president mutum churamani na sayasi gi oina state ki lokpham sing ayambada Low Lok Payadre Habasi, Lenga na Kanglibani, Lokpam Singi Sada Humdra Rom Low Lok Payadre Habasi, Agriculture Department ki official sing pil da satuna hakteng na yung silaba matung Kangkrabani, Adubo, Ngasi Pauba Lenga na Lokapam Tokpa Tabak Lokotaba Labak Tibani, Hiramasi Matang da Lenga na Cabinet Mipam Pam Kibalatri, Hiramasi Tarai na Kanbagi Mota, No Magyoiba Assembly Mipama, Gauraga. Punna Kanabagi Matang Oirabani, Lomi Sing Punsinduna, Lomi Singi Pangpam Tokpa Sing Pangnaba Honasi, Amaromda Loktak Patasi, Aso Asana, Sayan Ayana Bagum Tore, Yangoi Turalgi, Manung Tangba, Saruk Sing Patalan Ngatang Aire, Patki Masa Amata Udre Haiki. Rajkumari Sanatombi Devi Vidyalaya Hotel Pangai na Sinduna, Mahiloi Sangasigi, Mahiloi Singoiba Science and Arts and Craft Exhibition ngasi, Mahiloi Sangasida Pangtokre, Taramatuda DM University ki VC Professor N. Rasmohan, All India Radio Impal ki Head of Program Egit Chandrana Singh Bana Sarugyaki,
Thoranga Marilena Raskumari Santombi Devi Vidyalaya head teacher and join na phongdokibada haurakliba mahiroi singna class ta tamliba parasing adu sinaduna masak thokpa pochok oina puthokpagi wakhalon lehenabagi pandamda thoram asi sinbani exhibition sida arts and craft ki oina pothok lising ani changwa romadi science ki model humdrani thoi uli science ki oina focal theme oina innovative technology for sustainable ecosystem and well-being haina thamlaga sub theme nipan thamlaga anoba pot chahanbani haiki exhibition sida saru yaribi class 12 science ki mahiroi amana phongdorakpada lairikta thenariba parasi naraga ngasi manipur gi lomi sina lo ubada ising phangdabagi awaba kaya thenariba si kharadang oirabasu kohanba ngamnana ba pambay ama puthokle pambay asi sinaraga lomi singda ising piba ngamlagani haiki Manipur miyam gidama khanba praja miyam singidama oijabalenga ama sagatpa ama tangai phadre haina Aam Aadmi Party Manipur ki activity coordinator Bishwanath Thingnam na phongdokre Aam Aadmi Party ki sahi tara surakpagi palan thoronga mari lena Moirangkhom de leiba AAP ki office ta pangtopa paumi singunabada mahakna hai India ki political system da amot panapik thalakpadagi khongjang jangsinba dharna phamba law khongbada yaraktaba maramna amot pasing aduda jangsinduna sengdok hannabagidama Aam Aadmi Party Arvind Kejriwal gi lijing makhada polakhibani Thamoi sengbagloina toge khankiba thabakta mai pakna pangthokpa ngamlakhibana ngasidi party asi miyamna nomagi pamnaba hengalakduna Delhi da natana Punjab ta su party asna santi oina sasan chathari asigumba phajaraba miyam sasa asigi tayonabada lamdam asigi miyam prajagi I chuplaga nungaiba punsi amada leiba hauji ki sarkar asna chathari thabak phangdabagi samasya pochai mamal atyapakna wangbagi chaitheng tungi yumbi orakadariba horogliba satra naharol singna kangauna halaga mafam marang khangdana leiriba ana layeng phiba amadi thakna bai sing yawaba kaya singasi tasina usnadana adumak leiri haina mahakna makata ke mahakna haya sigumba maram kaya singasna lamdam asida Arvind Kejriwal gi asanba good governance ki lamdam asida su puraknaba party asida sogatpiu lakadariba mikhal singda AAP gi mihu sing thadokduna afaba miyam gi lenga ama thambada miyamna mateng pangbiyu phongdokhe tangai fade haiduna ngasi Aam Aadmi Party ki tarasuko foundation de numisida Manipur da laibiriba nungsi jaraba singtam amadi koi tampakta punna khundam minariba tongan kangluk paya gi mafamda Aam Aadmi Party na Aam Aadmi Party koi lenga ama lakadoriba tungi asigumlaba koi election sida party asigi musi thagat piduna Aam Aadmi Party lenga ama lehni view haiba appeal se ngasigi foundation de asigi mari leina na aina Manipur miyam da appeal to Thawbal district ki manung channa Wangbal GP ki manung delairiba Saram Tangkhun khun gi work demand toroktabadagi MG Narega gi makhada khuchuman hawkidabani work demand lakpadai kumjali singani kun mathoi dagidi khuchuman hawkre haina GPSC gi express dan Maisna Manichandra na phongdorakli wafam asingasi Wangbal GP gi panchayat ghar da pangthokiba pawgi miphamada M Manichandra na Paumi Singda Phongdorakpani mahakna hai Saram Tangkhul gi village secretary Kishan Chithungna local TV channel singamadi pausel singi khuthangda tha sigi tarani pame tara panda job card holder singi khuchuman phangdre tuhot pibagi mong de leire haina phongdorakhiba du thamoi songa nungaijade gram sabha da kunasigi work demand toroktabadagi work program da haptabana khusuman phangdabani kumjali singani kun mathoi work program hapkre khusuman phanglagani Saram Tangkhul bu tuhot pibagi wakhal leijade work program gi makhada kunasigi oina miyam gi pukri tawkre IBR road nung thadana semkre church ki paka toilet chakre gram sabha gi program gi wangmadasu miyam gi damak khanduna thabak kya tawkre pastor gi ka gi flooring tawkre bathroom toilet chakre haike Mahana makhatana hai Saram Tangkhul village asisu khungang amata da leminabaga chap manai maramasta matung tarakpadadi gram sabha da saruk yaminaduna work program seminasi hainasu mahakna miyamda appeal tawrakhi Numit nini subna November 15 kuntaruk phawba chatharakpa nupa amadi nupi animaki first dana manjuri University Inter-College Table Tennis Tournament 2022 ngasi loisingkre GP Women College na yumbu oiduna chatharakhiba tournament aduda DM University gi makhada leiba Cluster College DM Science DM Arts LMS Law College na saruk yaki DM College of Science amadi DM College of Arts na mathangsina nupa amadi nupi gi winner amadi runners up takhi
FICCI की Top 2022 and India Sports Awards की थोरमदा Government of India की Ministry of Youth Affairs and Sports की Sports Secretary Sujata Chaturvedi na haikibada masana mayam magloyena mathang chahidagi sanabagi ho manglomda changsilagani Bangalore dagi hokiba Khelo India Games dagi horaduna Khelo India program da athlete lisingani yaurgani tongan ba state da excellence center kuma palinkhale top quality athlete puthoknaba pandam thamli MS Chaturvedi na makata na haikibada archery football amasung makhal kayagi sports yauna sports ministry na women league sing hauragani Rural and Small Khelo India Center sing chuleba sing phang kya da hangdokle tharamaduda Padma Shri Khelatna amasung Arjun Award Anju Bobby na su haikibada lebak ayambada gender barrier sing letena ba sana khona bada saruk yari sangnai rabi sports person Khelatna amasung Arjun Award Manika Batra na su haikibada sports na ikoi bu thongna pali akiba ponde Sports and Youth Affairs Committee FICCI amasung Head Sports Disney Star gi chairperson Sanjog Gupta na haikibada ikoi sports champion mayam ma pamlabadi hena champion oiba darkar oi Lakliba Gujarat Mikhal ki damakta mahaki party ki mirep singi bot khomladuna Aam Aadmi Party AAP Chief amasung Delhi Chief CM Arvind Kejriwal na haikibada senja thumjagi hunduna chaiba gunda gi thabak amotpa politics pamlabadi BJP da vote PBU school sing hospital sing electricity water road sing sangot sagapa pambiragana AAP da vote PBU amaromda Uttar Pradesh Chief Minister Yogi Adityanath na AAPBU terrorism gi sympathizer ni haikiba wafam gi pakumoina Arvind Kejriwal na wafam sing asi haikibani sai kuntare Gujarat telenga liba BJP bu challenge toroduna chayola marong Gujarat teleduna Arvind Kejriwal na AAP gi mirep sing bot khongki BJP gi core Hindu tha voter singda Kejriwal na Hindu god ki image currency note ta hapnaba demand yauna appeal tawki Sangai Festival lisingani kunithoiga marilena Manipur Horse Riding and Polo Association MISRPA na sinduna mapal kangjepungda pangtholiba 14 Manipur Polo International 2022 gi ngasi mangani janba numita India B Manipur na USA bu 9-5 ta maithiba pikre ngasi mangani janba numiki ahanba ground da India AIPA na Indian Navy bu taruk anida maithiba pikhi ngasi gi tharamadu Lieutenant General KK Reswal Chief of Staff Headquarters Eastern Command Amadi IS Dilip Singha Honorary President MISRPA na thoiba mitunglen amadi thoroma puina saru yakhi bagloena IGR South BSA amadi CRPF ki makok thongba kaya su saru yakhi Qatar da chathariba FIFA World Cup 2022 gi ngasi sanakiba Group D gi match da Australia na Tunisia bu amasina da maithiba pikre match adu Lusail Stadium da sanakibani ngasi numidang pung 3:30 dagi Education City Stadium da Group C gi match da Saudi Arabia ga Poland ga sanaba hokre ngasi numidang pung 4:30 tabadana Stadium 974 da Group D gi match da France ga Denmark ga sanaragani Haujarabida maro pamukana pijari National Constitution Day thorom pangthokre SD demand ki mahuta SD restoration haina onthokpana chungani haina MLA Rameswar na haikre All Manipur Dalit Development Association Kaksing District Branch hangdokre Manipur miyam gi damak khanba lengak ama thagat patangai phadre haina Aam Aadmi Party Manipur gi Activity Coordinator na phangdokre loina India B Manipur na USA bu 8-5 da mahiba pikre Ngasigidi paudam pijaba matang solution jari miyeng tabiri basingbu kurumjari